Thayna mamangayda masang mataw yang haydabi mina hanggoybi laysabi ama layrami. Mahaki maming na Malini hayna kaurami. Malini mamato na yolokpani adubo machin manaw di ani surami makada manaw nupa ama layrami. Adubo siyom pundaba na maram oyduna manaw nupa na mahakpo luna dyan na tawramdi. Tati yamna hanggoyba mieng ni yengbirami. Imong imina phawba ajumba mieng yengbide. Malini tolabadagi tolubini haybada hayman bathokloy. Ayuk yanda anganba hanuba chingsang marumdagi koraw hanbana tarang tholakpa matam aduayni. Sumang thelong waise lamsitpa loirabagi matungda koraw hanba mahakpo khurumjari mabukning changna. Malini na ipaibungo najana haijari madudi aigi punsi ase amuktadi nungay hanbiyuba ay yamna wari. Aina kanada kari soikibana aigi punsibu karigi asuk thina tamiramlibano. Masita sunate aigi punsida anay yaudaba oihanbiyuko. Mimanadrabi ama oina poklubana aigi nya haibada ipaibungo mahak natana kanabusu leitedo. Asi haizaduna mako lekha thengduna ipaibungo mahakpu khurumjaido. Lai khurumba loibaga imungda change haiduna laisilakpani adubu khangpre khangi. Mamana sauna mabo chadawgi yengduna lairambagi sakpam adu ubada haibaga tawbaga mama ibe haibido magi hongnabidu tawrakli. Mangon adudagi sabtramada kanna hekta lauraki. Ho aini nangwanda kari haibagi ha? Ayuki thabakpu matawrabasu nang lai thongmoi thagano haiba natro ha? Mimanadrabi saktibi nangna lai thongmoi thanbase thabak amata mai pakte mangon oide haibasi kayar khana hayu haibano. Onthoknasu anam kankhida koibema khara hairuragana kapsilausinarani sikhraibsu mayade wadorida aidi nanga hingminadoribase. Malini jummi mamana sauna hairakliba wafamayamase mamana haiba mahakna laudabani. Aduna machin khumbasu ngamjade adubu asengba mamagi minungsi phangaudabana kapkanu yadri. Mama toyni michai asisu mitlu pirang lamhenbido ingagi nongum lepa leita ising chaibigumna chentharakli. Ningolgi khazaida leptana machana kapadu ubada henna sauninglami. Aduna prap mangondagi kumtharaktuna khanghaude machanupigi mangaksamdu paiduna sumanglomda sabtramaga laktana inkiba. Mamagi khanghaudana tawrakliba matawda khongpham chana lephaudabana leimaida upsinduna turami. Ibe haibi mama ton mahakti henya sauna makhataraki. Nangi aduguma tawsanabagi pi khara chentharaga aina nangmu nusirani khalibro. Hoi bema nangase miya mamangda leikaigi miyengdane icha oirabasu nangase aigi janatiye nungsibasu ngamde kibu kizai ahakti nangi nasagado. Malini mamagi wahaida thamoi sokpa haibadu oirami aduna mamada warowna yengduna kaptuna khumbi. Ima aina imabu apopi imamakni khalubagira ngasi imana nachayi phamda haibiriba mayamase. Ho nangtana khanbagi wani ainadi khande khanbiyeso haikidedi nangwanda. Nangna aibu namamakni khana nungsirabasune mapoksimagidi aidi nangmu nungsiba ngamloi. Aigidi ichanupa leijeye. Nangdine leiminadaba yadabagine yamna wana leiminaribani koibema. Asi hairamduna ibe haibi imunglomda changkirami. Upai leitrabi naitom tarebi Malini kaptuna wana leizahowi. Sumang aduda tengthari atiyada yengduna layoi khraba mama mahakpu kaujaduna penaba pumba paudamjari. Ima baba noibu nachai itawase yengba ngamlibro ha? Kaigino noinaibu thadoktuna chatliba karigino? Nachaibu asoktonan thambiramlibasibu haibusu pubidriba karigino? Nachai yam ware ima ay yam ware aisu nogi nanakta laklagiba ay hingningdre. Aduda kaptuna aibu mumimangda yonbige khalibro ha? Kapke harabasune imungda jangaktuna ne kaplaro la. Aibu ne phattabi tahangana sijakro harabasu yadi
ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ? ꯃꯃꯥꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯞꯇꯨꯅ ꯁꯨꯃꯛ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯁꯥꯎꯔꯛꯂꯅꯤ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯆꯥꯅ ꯆꯪꯈ꯭ꯔꯕꯗ ꯑꯐꯕꯤ ꯁꯥꯗꯨꯅ ꯇꯞꯅ ꯃꯆꯥꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯂꯣꯏꯔꯒ ꯂꯣꯏꯕꯤ ꯆꯤꯡ ꯀꯥꯔꯨꯆꯣ, ꯑꯗꯨꯒꯅꯦ ꯐꯩꯖꯥ ꯍꯦꯛꯂꯨꯆꯣ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯆꯤꯡ ꯀꯥꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯪꯅ ꯆꯤꯡ ꯀꯥꯕ ꯇꯜꯂꯤ ꯍꯥꯏꯔꯒꯅ ꯂꯣꯛꯂꯩ ꯊꯤꯔꯨꯆꯣ, ꯏꯃꯥꯅꯦ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯁꯪꯗ ꯐꯨꯡꯒꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯂꯤꯆꯠ ꯅꯤꯡꯊꯤꯅ ꯈꯪꯕ, ꯃꯃꯥꯒ ꯂꯤꯆꯠ ꯃꯥꯟꯅꯕ, ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯛꯏꯕ ꯃꯇꯝ ꯑꯁꯦ? ꯏꯃꯥꯅ ꯁꯨꯝ ꯊꯧꯁꯥꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯔꯥ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ? ꯌꯦꯡꯒꯦ ꯌꯥꯎꯅ ꯑꯩ ꯌꯦꯡꯉꯤꯕꯅꯤ꯫ ꯃꯆꯥ ꯋꯥꯡꯊꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯨ ꯃꯍꯥꯛꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯅ ꯃꯆꯥꯗ ꯁꯥꯎꯗꯕꯤ ꯇꯞꯅ ꯊꯦꯝꯂꯛꯏ꯫ ꯀꯔꯤꯅꯣꯃꯤ ꯃꯁꯤꯕꯨ ꯑꯣꯟꯊꯣꯛꯏꯗ, ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯐꯤꯕꯝ ꯏꯃꯥꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕꯣ ꯍꯥꯏꯕ? ꯍꯥ? ꯀꯔꯥꯏꯗꯒꯤ ꯂꯥꯏꯔꯕꯤꯅ ꯃꯥ ꯑꯩꯅ ꯁꯒꯣꯜ ꯂꯩꯗꯣꯔꯤꯕꯅꯣ? ꯏꯃꯥꯅ ꯄꯤꯕꯅꯦ ꯉꯝꯒꯗꯕ ꯍꯥꯏꯌꯨ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯋꯥꯡꯊꯣꯏ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯁꯒꯣꯜ ꯂꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯋꯥꯡꯊꯣꯏ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯔꯤ꯫ ꯅꯨꯡꯁꯤꯕꯅꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ, ꯑꯗꯨꯅ ꯃꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯅ ꯎꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ꯫ ꯈꯨꯠ ꯑꯁꯤꯗ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ? ꯀꯅꯥꯗꯒꯤ ꯁꯦꯟ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯂꯩꯍꯧꯗ꯭ꯔꯒꯅ, ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯏꯕꯦ ꯍꯥꯏꯕꯤ꯫ ꯃꯇꯝꯗꯤ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯌꯨꯛ ꯑꯗꯨꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯐꯩꯖꯥꯗꯣ ꯍꯦꯛꯄ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯕꯦ ꯍꯥꯏꯕꯤ ꯇꯞꯅ, ꯍꯣꯏ ꯍꯣꯏ, ꯊꯦꯡꯗ꯭ꯔꯤꯉꯩ ꯍꯜꯂꯣ, ꯉꯝꯂꯤꯕ ꯃꯈꯩ ꯌꯥꯝꯅ ꯍꯦꯛꯂꯛꯅꯕ ꯇꯧ꯫ ꯆꯤꯡꯗ ꯀꯥꯕꯗꯅꯦ ꯅꯤꯡꯊꯤꯅ ꯀꯥꯎ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ꯫ ꯃꯗꯨꯒꯤꯅꯦ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯗꯣ ꯑꯩ ꯄꯨꯕ ꯉꯝꯃꯣꯏꯀꯣ꯫ ꯁꯦꯜꯗ ꯁꯦꯜ ꯂꯩꯇꯕꯅꯤ, ꯅꯅꯥꯎꯅ ꯃꯔꯣꯟ ꯑꯃ ꯅꯣꯡꯃꯒꯤ ꯅꯤꯡꯉꯥꯏ ꯀꯜꯂꯛꯄꯅꯤ꯫ ꯑꯩꯅꯦ ꯌꯥꯝꯅ ꯃꯊꯥ ꯁꯥꯏꯗ꯫ ꯃꯂꯤꯅꯤ ꯇꯁꯦꯡꯅ ꯃꯅꯥꯎ ꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯅꯥꯎꯇ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏ ꯃꯍꯥꯛꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯃꯅꯥꯎ ꯅꯨꯄꯥ ꯋꯥꯡꯊꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯋꯥꯡꯊꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯏꯕꯦ ꯍꯥꯏꯕꯤ ꯃꯊꯥ ꯁꯥꯅ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯣ, ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯃꯥꯅ ꯇꯧꯕꯕꯣ? ꯍꯣ, ꯁꯒꯣꯜ ꯂꯩꯌꯨ ꯁꯤꯅꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯗꯤ ꯂꯣꯏꯅ ꯂꯩꯅꯔꯤ, ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯂꯩꯌꯨ ꯁꯤꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤꯅꯦ ꯇꯧꯗꯅ ꯇꯣꯛꯇꯕꯅꯤ꯫ ꯑꯔꯦꯝꯕꯗ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯔꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯇꯞꯅ ꯆꯤꯝꯕꯥꯜꯗ ꯁꯣꯜꯂꯤ꯫ ꯀꯔꯤ? ꯁꯒꯣꯜ ꯍꯥꯏꯕ? ꯏꯁ, ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯅꯥꯎꯁꯦ ꯏꯃꯨꯡꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯎꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯟꯅꯩ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯎꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯆꯠꯂꯣꯅꯦ, ꯊꯦꯡꯈꯤꯕ ꯇꯥꯔꯦ, ꯆꯤꯡꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯔꯪ ꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯋꯥꯈꯜ ꯑꯣꯏꯔꯛꯇꯨꯅ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗꯒꯤ ꯆꯤꯡꯌꯥꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ꯫ ꯋꯥꯈꯜꯗ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯁꯒꯣꯜ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯁꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯅ ꯇꯞꯅ ꯑꯉꯥꯎꯕꯤꯒꯨꯝ ꯆꯤꯝꯕꯥꯅ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫
ꯀꯔꯤꯒꯨꯝꯕ ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯦ ꯂꯩꯗ꯭ꯔꯕꯗꯤ, ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯃꯥꯅ ꯂꯩꯕ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯃꯛ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯒꯣꯜꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯗꯣꯔꯤꯕꯅꯣ? ꯄꯥꯕ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ꯫ ꯃꯆꯦ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦꯗꯣ꯫ ꯑꯗꯨꯅ ꯑꯩ ꯏꯅꯥꯎꯒꯤ ꯁꯒꯣꯜ ꯑꯁꯦ ꯂꯩꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯥꯝꯕꯩꯗꯨ ꯊꯤꯔꯒꯦ꯫ ꯀꯔꯤ ꯇꯧꯔꯒ, ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯃꯅꯥꯎꯅ ꯑꯅꯤꯡꯕꯁꯤ ꯊꯨꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯁꯨꯝꯃꯛ ꯆꯤꯡꯌꯥ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯥꯂꯤꯅꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯅꯥ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯋꯥꯡ ꯆꯥꯎꯕ, ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯤꯌꯥꯏꯔꯦꯟ ꯑꯗꯨ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ, ꯀꯣꯛꯇ ꯎ ꯃꯆꯥ ꯈꯔ ꯊꯣꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯛ ꯅꯠꯇꯅ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯈꯪꯉꯤ ꯍꯤꯌꯥꯏꯔꯦꯟ ꯃꯍꯥꯛꯅ ꯃꯥꯂꯤꯅꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯀꯅꯥꯅꯣ, ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ꯫ ꯑꯃꯔꯣꯝꯗ ꯃꯥꯂꯤꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥꯅꯤ, ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯤꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯏꯟꯊꯣꯛꯄꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯊꯦꯡꯅꯔꯕꯅꯤꯅ ꯀꯧꯗꯕꯗꯤ ꯇꯧꯗꯦ, ꯏꯆꯝ ꯆꯝꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ, ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ꯫ ꯃꯥꯂꯤꯅꯤ, ꯅꯪꯕꯨ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞ ꯑꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯇꯣꯝꯗ ꯂꯥꯛꯂꯤꯕꯗꯤ, ꯀꯅꯥꯕꯨꯁꯨ ꯂꯣꯏꯅꯗꯅ? ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ? ꯀꯅꯥꯒꯨꯝꯕ ꯅꯇꯥ ꯑꯃ ꯍꯧꯗꯨꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯥꯂꯤꯅꯤ ꯑꯁꯨꯝꯅ ꯍꯤꯌꯥꯏꯔꯦꯟ ꯃꯍꯥꯛꯅ ꯀꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ꯫ ꯍꯪꯒꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯅ ꯀꯧꯔꯛꯄꯁꯤꯗ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗꯦ, ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯃꯤꯑꯣꯏꯕ ꯅꯠꯇꯤꯌꯦ, ꯅꯥꯏꯇꯣꯝ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯗꯤ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯅꯥ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄꯗ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ, ꯅꯥꯆꯨꯡꯗꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯑꯩ ꯀꯤꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯔꯧ ꯂꯩꯕꯤ ꯃꯥꯂꯤꯅꯤꯒꯤ ꯄꯥꯎꯈꯨꯝꯗ ꯍꯤꯌꯥꯏꯔꯦꯟ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯐꯖꯕ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ, ꯀꯅꯥ ꯑꯃꯅ ꯁꯛꯇ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯨꯡꯄꯥꯜ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯕꯒꯤꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯒ ꯅꯨꯡꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯅꯤ, ꯅꯪꯗꯤ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯁꯥ ꯅꯁꯥꯕꯨ ꯍꯟꯊꯕ ꯋꯥꯈꯜ ꯑꯗꯣ ꯈꯟꯒꯅꯨ, ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯌꯥꯝꯗꯧꯅ ꯃꯤꯔꯛ ꯇꯤꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯧ꯫ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯃꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯇꯥꯡꯅ ꯄꯣꯛꯆꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯜꯂꯛꯎꯗ꯭ꯔꯦ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯍꯔꯥꯎꯅ ꯉꯥꯏꯔꯤꯕ꯫ ꯑꯁꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ꯫ ꯑꯋꯥ ꯃꯩꯁꯥ ꯀꯌꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯦꯡꯅꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯦ, ꯊꯦꯡꯅꯕ ꯌꯥꯕꯁꯨ ꯊꯦꯡꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯁꯔꯨꯛ ꯑꯗꯣ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯔ ꯃꯆꯥꯅꯤ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯦꯡꯅꯕ ꯌꯥꯕꯁꯨ ꯊꯦꯡꯅꯒꯗꯧꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯥꯅ ꯁꯦꯝꯒꯗꯧꯕꯅꯤ꯫ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯈꯟꯗꯧꯅꯤ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩ ꯆꯤꯡ ꯀꯥꯗꯧꯔꯤꯕꯅꯤ, ꯆꯠꯆꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯕꯤꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯤꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯠꯄ ꯍꯧꯏ꯫ ꯈꯨꯝꯂꯝꯂꯤꯕ ꯃꯥꯂꯤꯅꯤꯒꯤ ꯄꯥꯎꯈꯨꯝꯗ ꯍꯤꯌꯥꯏꯔꯦꯟ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯤꯅꯤ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯇꯥꯏꯕꯪ ꯀꯅꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯝꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯤꯕ! ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯂꯣꯏꯔꯣꯏ ꯑꯁꯨꯝ ꯂꯥꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯣꯏꯕꯤ ꯆꯤꯡꯗ ꯃꯇꯣꯝꯇ ꯀꯥꯕꯅ ꯆꯤꯡꯅꯨꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯟ ꯇꯥꯗꯦ꯫ ꯇꯤꯟ ꯀꯥꯡ, ꯀꯥꯎꯖꯦꯡ ꯍꯥꯔꯧ, ꯍꯔꯤ ꯅꯨꯡꯗꯥꯡ ꯀꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯥꯅ ꯀꯁꯥꯕꯅ ꯋꯥꯕꯅ ꯂꯣꯏꯔꯦ, ꯍꯨꯃꯥꯡꯅ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯅꯤ ꯋꯥꯏ ꯀꯧꯕ ꯌꯥꯗꯦ꯫ ꯍꯦꯛꯂꯤ ꯐꯩꯖꯥ ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯝꯅ
ꯃꯃꯥꯒꯤ ꯃꯤꯠꯆꯩꯗ ꯇꯥꯗ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯨꯝ ꯆꯤꯡ ꯑꯗꯨꯗ ꯐꯩꯖꯥ ꯍꯦꯛꯅ ꯍꯦꯛꯅ ꯆꯠꯈꯤꯕꯅ ꯇꯝꯄꯥꯛ ꯂꯝꯗꯝꯗꯒꯤ ꯐꯅ ꯂꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯤ, ꯀꯉꯥꯎꯅꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯜꯂꯝꯕ ꯐꯩꯖꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ꯫ ꯀꯉꯥꯎꯅꯔꯕꯗ ꯄꯥꯈꯠꯅ ꯍꯥꯏꯖꯩ ꯑꯁꯨꯝꯅ, ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩ ꯂꯝꯕꯤ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ? ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯀꯅꯥꯕꯨꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯀꯔꯣꯝꯗ ꯊꯣꯛꯇꯨꯅ ꯌꯨꯝ ꯀꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯒ ꯃꯂꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯅꯛꯄ ꯃꯐꯝꯗ ꯃꯤ ꯂꯩꯕ ꯊꯣꯛꯂꯕꯗꯤ ꯃꯥꯕꯨ ꯀꯟꯕꯤꯅꯤ ꯈꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ꯫ ꯈꯥꯡꯉꯨ ꯊꯛꯇ ꯂꯦꯝꯗ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯕ ꯇꯥꯔꯦ꯫ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯂꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯂꯤꯅꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯈꯣꯟ ꯊꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯦꯡꯂꯛꯂꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯗ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯏꯁꯧꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯠꯄꯨ ꯆꯠꯈ꯭ꯔꯕꯗꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯑꯅꯤꯁꯨꯕ ꯌꯥꯗꯕꯅꯤ꯫ ꯊꯤꯅ ꯆꯩꯔꯕꯁꯨ ꯇꯥꯗꯦ, ꯂꯧꯗꯦ꯫ ꯍꯜꯂꯛꯂꯒꯅ ꯋꯥꯁꯤꯟꯅꯗꯨꯅ ꯇꯨꯝꯁꯤꯟꯅꯈ꯭ꯔꯅꯤ꯫ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦꯍꯦ꯫ ꯃꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯗꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯄꯥꯗꯨꯁꯨ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯂꯒ ꯃꯆꯥ ꯃꯤꯃꯥꯟꯅꯗꯕꯤ ꯑꯁꯤꯕꯨ ꯌꯣꯛꯍꯟꯕꯤꯔꯝꯂꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯍꯥꯏꯕꯤ ꯃꯁꯥ ꯃꯇꯣꯝꯇ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯔꯥꯏꯕꯛꯇ ꯁꯥꯄꯣꯛꯀꯅ ꯊꯥꯖꯤꯟꯖꯩ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯁꯨꯅꯤꯡꯗꯕ ꯃꯆꯥ ꯋꯥꯡꯊꯣꯏꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯇꯣꯝꯗ ꯈꯨꯕꯥꯛꯅ ꯊꯥꯖꯤꯟꯖꯕꯗꯨ ꯎꯍꯧꯔꯕꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯉꯥꯎꯔꯕꯣ? ꯅꯇꯣꯝꯗ ꯐꯨꯔꯤꯕꯗꯨꯅ, ꯍꯥ? ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯣꯡꯃꯗꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯌꯨꯗ꯫ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯃꯥꯁꯦ꯫ ꯅꯆꯥ ꯍꯥꯏꯗꯤ ꯏꯃꯥ ꯁꯛꯂꯛꯄ ꯂꯥꯏꯗꯣ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯋꯥꯔꯤ ꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯈꯨꯝꯃꯤ, ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯛꯂꯦꯝ ꯆꯥꯕꯇꯅꯤ ꯊꯧꯅꯥ ꯐꯔꯤꯕ꯫ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯀꯅꯥ ꯂꯩꯕꯒꯦ? ꯅꯪ ꯅꯠꯇꯅ, ꯍꯥ? ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯅꯤꯡꯉꯥꯏ ꯀꯟꯕ, ꯑꯅꯝ ꯀꯟꯕ, ꯃꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯕꯗ ꯊꯨꯡꯂꯛꯄ ꯋꯥꯡꯊꯣꯏꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯆꯩꯔꯛꯄ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯧꯔꯛꯐꯝ ꯑꯁꯤ ꯃꯆꯦ ꯑꯗꯨꯅꯅꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯦꯟꯅ ꯐꯤꯡꯒꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯅꯨꯄꯤꯕ꯭ꯔꯣ? ꯏꯃꯥꯟꯅꯕ ꯃꯈꯩꯗꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯤ꯫ ꯑꯩꯗꯤ ꯀꯔꯤꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 6-4ꯅꯤ ꯈꯣꯡꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯀꯅꯥ ꯆꯠꯅꯗꯕ ꯂꯝꯕꯤꯗ ꯑꯩ ꯇꯨꯃꯤꯟ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯏꯃ! ꯌꯦꯡꯉꯨꯟꯍꯦ ꯃꯁꯤ ꯃꯆꯤꯟꯅꯁꯨ ꯈꯨꯝꯗꯅ꯫ ꯏꯆꯥꯅꯨꯄꯥ ꯄꯣꯛꯆꯕꯒꯤꯔꯣ ꯉꯁꯤ ꯏꯆꯥꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯁꯦ, ꯍꯥ? ꯆꯥꯎꯔꯦ ꯁꯥꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯂꯩꯇꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯁꯛꯄꯨ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯥꯎꯅ ꯍꯦꯛꯇꯃꯛ ꯈꯨꯝꯃꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯋꯥꯡꯊꯣꯏꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯃꯛ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ, ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯄꯤꯕ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯇꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯅꯆꯥꯅꯨꯄꯤ ꯃꯤꯅ ꯍꯪꯒꯣꯏꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗ ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ꯫ ꯋꯥꯅ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ꯫ ꯋꯥꯡꯊꯣꯏ ꯃꯃꯥꯗ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯏꯕꯦꯍꯥꯏꯕꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯥꯏꯔꯤ ꯃꯊꯥ ꯁꯥꯅ ꯑꯁꯨꯝꯅꯁꯨ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯃꯤꯆꯥ ꯁꯤꯁꯅꯨ ꯍꯥꯏꯔꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯐꯥꯒꯤꯗꯒꯤ ꯄꯨꯡ ꯑꯁꯦ ꯊꯦꯡꯉꯅꯤꯍꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯕꯦꯍꯥꯏꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ꯫
Adubu machana halaktrabada phana nungsidrabasu tumina laithokpa ngamlamdi. Mathwai yamna wazarami. Somdana Malini chingnung aduda yamna kina amamba marak aduda tasinduna kapchaduna leirami. Tasengna hojiti Malini. Lamlaima tareena chenba haibadu oirari. Lamlaima tareena mahaki pukning wakhan puma sumkri. Tarang malangi ipakta iraknaduna puning mamaikaida puba haibadu oirabani. Adubu masana di khanglamdi. Malini kaptuna hairi asumna. Chingnung asida lambisu khangde kanabusu leite. Aidi khangu thakta siba haibadu oirani. Ima tonadi aige khongul lirakpa haibadu madi oiraroi. Aduna ai siba haibadu tabani. Asi haduna kaptuna leirami. Tanja adudani manak nakna nupi kayana harau tayamna yaya launa noktuna sanabagi makhon tarakpado. Tarakliba khonjen adugi maikairomda Malini kina yengi masadu ipapakhatpagum sutawi. Karino tariba makhol asiba nupigi makholni onthokna nakna tarida mafam asida phamduna kaptuna leigedabagi saru aibu hawatuna thirubana pharadra aibu yumda thinbiyo haina hairubana soidana phagani ai hawatuna chatlagi ase haduna Malini amamba duda tariba khonjen adugi hawrokpham nupising adubu thiba chatli magu kowi chiklagum amambabu ubagumna maraduna tapna thawna leibi Malini ado awaba kaya mayopnaba mathaudang oijaraklabinido ngaiba yaba phana kuina ngaijai adubu halakpa kawba leitrabada tasengna wari ibe haibi aduna pakhatna machanupagi manakta laktuna atomba nachedo imana chingna chatlo haiduna chatkibani aduga hojik phawba halaktre haiba kamain tawdoribano hojikpu ai tawdoribasibu karino Mamagi magun phajana khangba wangthoi mamana pakhatpa matau utpaduda hena dum mahakna henjinna khumlai nangonda kanana leisabi dubu jingda thau haibagi karigumba siba phatanuna thoklagana laikai miyam laktuna nasam khara haujaribado naru kokpirasani natragana yumasida leiba yaroi haiduna tanthokpa soidre yaroye nang yam phatti Mimanadrabasu ichedo leisabini karino halakte haiduna aikhoina hojik tawgodoribasibo khara phagadra khanduna hairubani machanupa mahaki maphamda adubu machana khumlakliba pakhum aduda hena dum matha sari lu kokpada len taba haibadu oirari aduna tapna asumna lusina makha tarai laikai miyamna khangnadringai tumina manyam paiduna chattuna nachibo chingda leibra hani yenglusira atomba ai leibam khangdrini he kedobagi tharubano haibado hek yorubani tawribase nangna tawjabana nangna phangjabani ima madugi matang ado ai yaudi chatke harabasune natomna chalo aidi chatpa ngamoi madugi phatanuna tholopagi chak pumba imana pugadabani machanupana asumna hairakpada hojiti ibe haibi tasengna tawpham khangdri matomna chatpa sungamda laikai mi hoduna chatke harabasu laikai gi mina mahakpu phana ngangna birakloi khallubada amuksu ikai tawpham khangdri aduna kaple hi Machanupi nungsibagi kapanati miyanggi minok maisa phanglani khanbagi kapani aigi laibaga sibu karino asu thinita miramliba sibo aita sijakhraga pharadabane ai lai sisu aigi wabase karimte ude hena dum awaba maisa pibiye ibe haibi kaptuna asumuk lai mamana kapadu uraga taningraduna asumna haira iwang thoina Gumbigi pirang chintharakanoi ma yeningdre nongandringai chatnaba phangnaba taw kari kanabano nangna da kaplaga phangadoribasibu karino kanamtana nangi nateng pangbirakadawsu leite chalo kapaga leirano waise haramduna wanglin tumba changkhirami machabu tanaba pendana lauduna haijahawi kanamtana aigi teng tawdrabasu nangna aigi tawbadi yaidana nang buluna tawbagi mahairo nangna aingona ngangliba khondadubo ha nangsu phatti chap manaye chinta tawduna ningamdana leihawi ibe haibi somda tariba miyoibagi khonjen adugi horokpham amambaduda asumthi adubo phangba kawba leiti tariba khonchendi yamna nakna taba haibadu oirabani Malini angawi amagumna nimidang aduda jingnung aduda asumak lauduna haijari
Kana kanano, aigi nang sida lairibasibo. Nakhoina aibu kauribasibo karigino. Aigi nakta, aigi mitmangda lepiyo. Ai chinung asida yamna kizari. Aigi teng tawbiyo. Aigi mitmangda lepiyo. Asomna haijarakpa sida lotuna lairamba. Lamlay matareto yamna ningthizabi nupi amagi saktamda Malinigi mitmangda leplari. Nupi tare thorakpa sida mamsiluraba maithong adu makalamlakli. Mahaki mateng tawbirani khanduna. Prab famduna lairambadagi hawgatuna nupi tare ki manakta changsinduna haijai tapna. Ita tare noibu kanano. Aigi teng amukta tawbiramo. Ai lambi thopa khangdre kanghawnari. Aigi ima, aigi upaso, aini yumda halaktaba sida soidana waramlagani. Aduna nakhoina aibu nungsibiduna aigi teng amukta tawbiramo. Aibu aigi yumtaba lambido madu khak takbiramo. Hanadagi miyamgi minokpham tugachabi oiribi aise. Mafam khangda ahing ama yumda halaktre hairabadi. Hena miyamna aibu noknabiraniye. Wahai ase haiduna Malini kapthorakli. Mahaki matawda lamlay matareso amana amada ngakna yengni. Tasengna makoy khanghaude Malini kanano haiba. Ngaihak phawrakpa wakhan khantha haudaba mikupta asumna oikhibani. Adubu haujikti makhoygi khoyumgi haunabidu tawduna Malini kanano haina yenglami. Ure mayek sengna Malini gi punsi karamba phibamda hingba miyoibano haiba. Aduna ngawhalagi phayalagi khalamba pumba mikup asida handokhirami. Masigi tayonabada mateng tawragi haiba khanduna makoy taretu watanarami. Tare subilam laima aduna macheda yengduna. Ichem hal ontho ida. Aikhoyan tawge khaluriba mayam asidi. Ahoina dum ipaibungo mahakna aikhoida oina chaibi chaitheng piraganida. Taibang miyoibana thadorakpa chinjak pamlubra haibabu arembada loiramnida. Aina haibadi nangna gyan tade. Giri hektamaktai. Aina haidro ahanba uba matamda masigi nupi machase yamna nungaitana ui. Karisu tawbiruise haiduna. Madu nangna tabide natra. Jaira phanglabadi aikhoi puna phangido. Mache mahangi waduda yaningdraduna ahum subi nupi aduna amu asumna khumlai. Adune jemhan inaw atombi se anam yam kanbani haiba. Ngang ita tade. Arembada nupi machase aikhoina awafamda tahanbirido. Nupa na hadana khara khaji henbani. Masigi atombi se karigino mana so yam chopi basibo. Mache yai magi waduda mamikto haina yengduna lay atombido. Sanariba ngangnariba wari adu ingaw ngawri Malini amadi athengba ahingda uriba makhoi taret asibo kanabu oirigaba haina wahangtana thalle. Jingnaba sum hengalai. Aduna tapna asumna hanglaklami. Kanabu sulaitaba jingnung mangnung asida. Khutta manyam amata yaudana lakliba nakhoi tarepu kanano. Nupi oiraga mining kontadrabaso. Nasada kari mata na chungdriba. Akiba loinadriba. Ita tarepu kanano. Amukta haibiyuba. Momon tawi matang asidadi lotuna thamba yaba nati amadi makhoina laluba oibana makhoibu sembirakpa mapu mahaki chairak phangba tari khanduna lamlai mataretu aisabi onduna lairambadagi makhoi asengma saktamda onthorakli. Amamba oirama mafam adu makhoi tareki mangan aduna pungan hek ngalami. Tawrakliba mawong aduda thakatkiduna Malinidu wahai amata hairamdana wakhan mangkhirami. Malinigi matawda arembada thawai mangkhiba tari khanduna makhoi taretu hena pakhatlami. Atombi aduna pakhatna mache singda yengduna. Kaino tawribasibo iche aikhoi soidana awafamda taba soide kamai tawduno wakhan mangkhre haiba. Mache ahal adu sauna manaw nupi atombi ki makokta induna. Nangna natrase ha nangne lam hengano haibasi yadebana soide aikhoi taret ipagi chairak phangba. Atombidu chensinduna Malinibo wakhan taraknaba masadu nomi. Mache yaimana masada ising kikchili asumna tawbada Malini haujiti wakhan taba haibadu oiraklami. Malini na wakhan tarakpada haraurami makhoi taretu. Lamlaima ahal aduna aikhoi ase atay kana natibima lamlaima haibaduni.
ꯅꯪꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯆꯤꯡꯌꯥ ꯑꯁꯤꯗ ꯅꯇꯣꯝꯇ ꯂꯥꯛꯄꯗ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯆꯦꯟꯗꯨꯅ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯃꯟꯕꯗꯒꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯔꯦꯠ ꯑꯁꯤꯅ ꯆꯦꯟꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯤ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯊꯥꯖꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯂꯤꯅꯤꯗꯤ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯖꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯅꯤꯌꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨꯕ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯔꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯂꯅꯤꯌꯦ꯫ ꯃꯂꯤꯅꯤ ꯋꯥꯈꯜꯗꯨ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯏ ꯇꯔꯦꯠꯄꯨ ꯌꯦꯡꯗꯨꯅ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯔꯤ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯆꯩꯕꯤꯗꯅꯕ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩ ꯏꯃꯥꯇꯣꯟꯕꯨ ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯅꯕꯗ ꯇꯧꯔꯝꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯗ꯭ꯔꯥ? ꯑꯍꯦꯟꯕ ꯄꯥꯝꯖꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤꯗꯃꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯂꯛꯄꯅ ꯁꯒꯣꯜ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯄꯤꯕꯤꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯃꯥꯁꯨ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯆꯠꯀꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯁꯣꯏꯗꯅ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯃꯇꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯔꯝꯃꯨꯕ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯃꯥꯇꯣꯟꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯤꯕ꯫ ꯃꯁꯤ ꯎꯕꯗ ꯄꯦꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯦꯠꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯇꯔꯦꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯂꯩꯃ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯒꯗꯕꯁꯤꯗꯒꯤ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯎꯕꯗ ꯍꯩꯅꯗ꯭ꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯥꯕꯨꯡ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯐꯔꯛꯄ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕꯁꯤꯕꯨ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯃꯂꯤꯅꯤ ꯍꯔꯥꯎꯅ ꯅꯣꯏꯅ ꯑꯩꯒꯤ ꯇꯦꯡ ꯀꯌꯥ ꯇꯧꯕꯤꯔꯕꯁꯤꯅ ꯅꯈꯣꯏꯕꯨ ꯑꯩꯍꯥꯛꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯝꯂꯩꯃ ꯇꯔꯦꯠꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯂꯤꯅꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯤꯡꯒꯣꯜ ꯆꯨꯊꯦꯛ ꯑꯃꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯂꯤꯅꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯃꯃꯥꯇꯣꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯏꯃꯥꯇꯣꯟ, ꯑꯩꯅꯦ ꯅꯆꯥ ꯃꯂꯤꯅꯤꯅꯦ꯫ ꯇꯥꯕ꯭ꯔꯣ ꯏꯃꯥꯇꯣꯟ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯣ꯫ ꯇꯨꯝꯂꯝꯕ ꯏꯕꯦ ꯍꯥꯏꯕꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯛꯅ ꯏꯕꯦꯝꯃ ꯃꯂꯤꯅꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥ, ꯏꯆꯥꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯅ ꯀꯔꯥꯏꯗꯒꯤ ꯁꯒꯣꯜꯅꯣ ꯁꯤꯕꯣ? ꯍꯥ, ꯅꯪ ꯃꯤꯒꯤ ꯃꯔꯟ ꯍꯨꯔꯥꯜꯂꯛꯂꯤꯕ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯩꯕꯨ ꯋꯥꯍꯟꯕꯗꯤ ꯅꯪ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯤꯕ꯭ꯔꯥ? ꯃꯂꯤꯅꯤ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯖꯗꯦ꯫ ꯅꯆꯥ ꯍꯥꯏꯖꯒꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯕ ꯑꯣꯏꯕꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯆꯤꯟ ꯊꯤꯒꯅꯨ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯕ ꯂꯝꯂꯩꯃ ꯇꯔꯦꯠꯇꯨ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯒꯣꯜꯒꯤ ꯆꯨꯊꯦꯛ ꯑꯃꯗ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯔꯝꯗꯕ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯃꯥꯟꯅꯗꯕꯤ ꯃꯂꯤꯅꯤ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯆꯗꯨꯅ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯋꯥꯡꯊꯣꯏꯁꯨ ꯁꯒꯣꯜ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯂꯤꯅꯤꯒꯤ ꯌꯦꯡꯍꯩꯔꯝꯗꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯃꯇꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯕ ꯍꯤꯌꯥꯏꯔꯦ ꯃꯍꯥꯛꯀ ꯂꯨꯍꯣꯡ ꯀꯩꯗꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫